Hello Manipur tabi rivasingbu ahan bamaktada taram nokchari ngasi si rai numit oibana hakchel ge live phone in program thamjai ngasi gi thamjari bahiram masi hojik ko gi ningtham thadana maru oina du chahi chupaso du mak thengna bani du ningtham thagi matamdana khare hena angangsingda thengna ba ko gi sor honbagi paringda naba pneumonia si ko gi SAANS saidana social awareness and action to neutralize pneumonia successfully samna SAANS SAANS sigi makhada pneumonia mai pakna muthanabagi damak khoi miyam hupna khangminaba thodang yaminaba haibugi wakhalon chida angangsingda pneumonia kamdona layengda karamna thengnagadage haibisigi matangda thamjabani hojik studio da lengchindana lebire district hospital Bishnupur da Paediatrician oina thau pubiriba Dr. Khumanthem John do hojik ta su ningsingjaki baduni ngasigi thauramasi SAANS campaign gi NSM Manipur gi tengbanga loina sandok chaba thoramni ngasigi thoram sida miyam na saru yabina bagi damakta telephone number amutang note option bigani ningsingjarake 9362327078 amutang ningsingjage 9362327078 hairiba numbers da dial to biraklaga lengsin biriba doctor dagi khangbini wafam sing khangbina ba haijari doctor hujiksi bagi campaign amsu sathabiri ko mamangi da su koina top live phone in program amsu thamjakre duga te mayam da paksana koi punna khangmina da ba ya da ba hiramni haidana hujik paksana sathabiri aduna kari gi damakta koina pneumonia gi matang da sigumba yam kanna mayam da khangminna na bagi campaign amase why pneumonia koi sigi paikhat pira ibano haibisitagi wafam kang pongdu pio tamo tamo bu kramjiri amtada tamo ahambada akhoi laiba amase kayam chakhate habise akhoi parameter ama oina sustainable developmental goal haina SDG haina 2000 target 30 gi target ama thamme sidai sida and akhoi chahi manga gi makha gi under 5 mortality se laitabai changsi 25 per 1000 live birth like dabani haina thambi sigi se sigi da main contributor haitare tholi se infection gi marakta pneumonia sina khwaidigi achauba maram oibanina khoi gi sarkar gi taraf tagi yam chawna initiative amoina lobi ba haitare SAANS campaign si 2019 16 November da launch tokibani aduna huji 2020 की फिगर की मतुगिना कोई under 5 mortalities is lising ama ngang pokpada 32 leib aduna sigi hek kitang mamang da 2017 da national health policy nama India government launch tawe doctor adugi matungina kogi target si 2025 ta less than 23 thambane aduna sigi kanosi angangi 1 to 5 years ki 1 month to 5 years ki marakta kayumba pneumonia se koina fazana thengna banga mogadi koigi target se achieve toguni haina khanbagi sarkar gi taraf tagi one of the model kanantar strategies amoina lokhot pirapani program se aduna hojik bharat ta du worldwide ni masi angang singda pneumonia na pokpa matamda pneumonia na lehendaba aduga chahi manga fawgi pik liba nauringai matam sidista sor honbagi paringda thengnariba anaba sina angang lehendabagi si thengnanabagi khongjingni changsin birise adu hujik sidai pneumonia si karino haidana miyam namuk khangmingna hangaga di sor honbagi paringda naba ni haibasimadi khange sor honbagi paring sidai su anaba mayam am lekre doctor masi na karino angang singda maroina childhood pneumonia haibatare angang singda thengnaba pneumonia si karino takpio tamo na haibi ba hojiki khoi respiratory tract ta leiriba part sida khoi sor honbagi trachea ani ade pipe acho bala ani khoi crucial oriba khoi mioi bana darka ta ba oxygen adagi khoi dagi fataba carbon dioxide exchange oriba alveoli habise or lung parenchyma sida effect oba laina ne aduna kayuma siguma ngang sina naragadi hojiki exchange sida problem lakpanina so honba warakpa oxygen henjala gana oxygen nemdarakpa adudagi angang se gyan kon yam tantha ba haitare alert oidaba lethargy oiba henjalakana gyan mangba
adudagi henjalagana yang chingba convulsion torokpa sidagi ne angang se adagi plus pneumonia naraga kaigumba angang se kaigumba chaba thakpada ketang wataba malnourished oraba adu tadi khudong thibai chang se amuka hengatle ahoi samna harbada koina sor hon jinbada yauriba oxygen si hakchang gi cell khudingmakta sizinanaba laushal hauba aduga hakchangdagi amuk phataba carbon dioxide chi sor hondokpada yahon gi kedabagi masigi mechanism sidai sida effect over soirpa phone call to look hello doctor da wahang hangbiu mingle from takpiraga sir ai makhada gi naurem na jo takpiu uri doctor na jo haji tay amma deina tay manga bumong de laiba angang singja pneumonia ha dubu pneumonia are hai tangdang bachi akoi lau bang de lai ba de ji kama tangna ma ni na kaga ma ni hai bi kama de khang de sindang dak de na tapiro ma hajeni ba huzikira kenom taka sandok sage chahi amadagi chahi manga na taba tha amadagi chahi manga haiba hek pokpudagi haina dum lo ru su yare na tra do hek pokpudagi na chahi manga pokpuse kaigumba angang se lahau toraga lokhura ba number 1 ko lahau tora adagi manat na ton mahi chen bado mahi chamba lokhura ba aduga khwaidagi marudi hek yengbada yamna nabagi sakta mai thong ma lakpado sise angang mama natraga mapa toina loina ba ana khangba ngamgani ba ai angang se hek yengbada hanagi angang di hek naraga nadabaga yam difference lay aduna yam khenai aduna hek yengbada khatang sick looking hai tare ko mai thong do alert oidaba adagi chaw tho yarakta ko maram so homba wabagi adagi khara henjalagadi koina angang sidagi so hom matamda makhon extra tarakani ba si swaina kitang chingnaragadi khara tuna hospital le yobagi chatpagi hainabi natraga anak manak nakpa doctor ama unabagi hainaba haidi heta pharmacy manak nakpadagi hidama tanaraga chabagi hainabagi keno se kitang andaraga hospital loina anamba natraga manak nakpa doctor loina chatlaga khara thuna yahobagi ana encourage to haningi phone call am tekum lokhu jage doctor hello sigi phone sing ai ringai da doctor hujiki pneumonia si doctor na phajana takpire aduga hujik panbi ki pada akoina angang si masa ngamdre nara na hairaga hekta akoina isana hidak thabagi kenu se masimadi doctor na masi afabanate akhang hai doctor gi nakta chatpa hospital da chatpa si oinen kenu to biri pneumonia si thohan bagi aduga symptom ji hujik hangbirak padu dei da sumarik chumna takpi kre ma thogali sina karina no doctor angang si yamna poglak pu matam da healthy oin masama ufana pogl aduga magi hujiki mana taibang power aba matung da kari thengna badagi natraga masada kari asoibe leibadagi masigi pneumonia si orina kari no ohelak kem ta tamo magi risk factor hai tare ko risk factor da koina ahambada kayong nganga polok matam da weight se khara nema ba ana koina kg ani makhai gi makha hai tare low birth weight babies moitana chang se khara wangi dagi number 2 da koigi asengbadi angang je po kanda koina angang gi doctor moina koigi mamai khonglang natra breastfeeding jam encourage to haningi kaina da kaigumba faulty feeding practice lairaba breastfeeding tawda bida bottle feeding tawba aduma akoina aduna hek polopagi gi tha taruk mapum phabaje mamagi just mamai khomlang dangna yokpa hai tare ising op pitaktaba ising bu aro adagi chanabi matungina khoigi khohi bo bijaba yawi adumba jo amta tawbida ba hai tare aduga adugi tha taruk matungda magi kanoina khoigi tradition mai custom gi matungina chawbo matungdagi to matungdagi complementary feeding hai tare plus breastfeeding phajana pijaba si taw phajana practice tawdramina angang do malnourished oramnina pneumonia na bagi chance wange ani malere adagi ahum subada khoigi indoor pollution hai tare air pollution si study na tholopani day to day gi nate either ahan laman mai khusi janaba
natraga akhoi imung manungda kanogi chak thonabada sing seasonaba hojik ningtham thai matamdana maipu tikpagi kano mayam ama ko maipu mungda chenba aduna si amagi hojiki indam thagi ga hojiki household elderna mekhu seasonaba kano amadana throughout the year torok toini throughout the year torok toini aduma leire adagi angang si tika kapakani tika kaphogdragadi tika kapasida pneumonia da avoid ngakthona ba yauri ba aduma toba adagi adaga anmanamu polakpada sudden kanu lak pa hitare khoigi clap pellet clap lip kaina ga sidana mu aspiration gi chance lei adagi heart takra defect lei ba siguma sudden risk factors ina angang sigi general angang kano dagi angang sing dagi moi sing jina ketang nabasu helali aduga naragana khudong thibagi chance su helale ahoi phone call am tagam lukhachage aduga ujiki sina magi risk factor karam ba angang sing da pneumonia si narakpa yabage en haire aduga angang si normal oirambadagi pneumonia se akoina sum tajabada pneumonia phone call si amung leire doctor hello Ming Lefam Takpiro Wahang Hangbiu. Sorry, Iram Sir on Kai, the Ibn Stenis. Jitin Takpiro. I in the Kunzini, Quiggy Huzuki San Habikida, Quiggy Masasis from Warpomatamda, Quiggy Yang Finga, Yawin Habikida, Quiggy Angang is he any Makaimu, any Muxer besides the Quiggy Yang Singa, Quiggy antibiotics, may visit and Quiggy oxygen at Tazana, Angangsi, Quiggy. Hospitalized over the Toki Angangse. The Singna, Notigangsuna, Sahi, Terimantara, Musser, the power, the mental city that way, but on some Magi, Yamna Kawanba, Karimba, Lalashum, or Regesu, Simbacy, Kinimasibu, Sumanagan, Quiggy, so my parents that Swingam Yaukiba, Angangsing, she does my mental that the week and was see SAANS Wang, the Sinatoganba, Kano Amada. When a labor, Simpson Conveni, Eduga, who is Simba announcing share, the Singna Masina, the Sansin among the Naki, the Sina, Karas Hanga, I could get over the opera say, Taraga, the toy Hundo, Mukas, who was since the Su, Gamutan the Swarm, Wai, and a Haraga. Madumona, Yam Toina, and we couldn't have it in a Marcus of Europa. Masitaki acquainted section for sing as a Maquita, that in the Simba, Kaikai, Equina, the cat or we have a expert doesn't Funny. Huziki worry Kanogi Angang to give profile Matung ina, Magi Hanba problem to say any at the Gilaki Beneva. Go. Aduna Ani La Aduga Yang Ching Poneva. Aduna Aina Huziki pneumonia Matanga Yang Ching Bagis taste CD oxygen Pangaktraba. Ko yamna dagi kano gyan mga aba stage to dagi gyang chingak bagi oxygen walam ni na brain oxygen do yog na chingak pay chance ne ba hujiki profile do di angang do chahi ani makhai oi bani na la hau toroga yang chingbra haibagi history ma dubu adu angang do hujikti khara ka tare larik tambada khara sole khole haibni na kone yengadab se angang do na yang chingi do kayang kuina chinggi bano Natragana adugi magi atopado yang chingi maram do kaigino brain de infection tawkibra ko adugumado khara yengaga aduna ne habdo tangtana lakpa phani aduna katang history do detail ama dakatai loktho kanda aduna katang hujiki yang chingbado pneumonia na chingaga su kaigumba koina chinge haraga khara thuna action corrective action lahoragadi adukthina sokani habadi choe aduna hospital da karatuna chatpagi no se habit haitare sigi kanu se amna kanu encourage to haningi adu hujiki angang chei ani makhai de yang chingki ba kitang ma se kitang sontakna larik lai sugi thingneri base ma ki matomda dum angang si hayeng magi growth la kanda fagala khitra haibagi tam kanoni brain giziti one time insult tawgred na ko altadi one time insult tawna adugi part to regenerate tawi chances kara neme ba adu lehori ba saruk singduna kana to ba anuna hojik se kamain tawge da sarkar gi jo amma mugla ba da district early intervention center ena aduna smogi magi sonjari ba speech to ero speech therapy to ba the hearing evaluate to ba hearing impairment dai brana adagi atai behavioral issue lo eganu psychologist
team ama leire district ta aduna adumai tawga moiga constantly in touch leiraga magi progress to follow up tawba haitar hoi adige mana ngasai khoi ngasi khanabadana angang gi childhood pneumonia angang chingda thengnaba pneumonia se pokpadagi na chahi manga phawbagi oinai khoi caption ngasi gi hiram sigi hogdok warol da su thamjakhre adu bu huji hangbira ibaduna chahi manga gi mathakta su pneumonia se du mangang chingda thengnabra ya nai naro hability na ba chance lay dubu relative hadi magi chances na khara handai haitare but naro hability prime example da huji handakta 2019 da thokiba covid-19 jeju virus ni pneumonia tholi ni mane ahanda so dum thengari si thoeba aduna thoe hability adun case to case basis haitare but khara di rare oiba phone call am takam ko che hello ming le pham takpiro wahang hangbiu hello tajare ming le pham takpiro mir ko tidaki ngau ngone manglem takpio Jadi pneumonia je angang sahi kaya dena amba pukul dena sahi mga bugi manung ita nai hana tapi dia juga mana na bugi lai wong. Aku juga masih hana dia na tapi nanda tadi kita tapi. Oh, funny. Hana tu hajar duni. Jiki angang se lahau torok pa log kurak pa ko. Adagi khara kitang kano tok saragana mase so hom base khara thu na hong kalakani aduga plus mangondagi khara extra so hom do why habagi extra sor khara makhon khara ju tholakani adagi sidagi sum henjalaga di chaw thau yaraktaba ko dagi khara henjagana mai mamit mana singaktaba lethargy ko dagi sidagi tang henjalaga di gyan tadana yang ching koi chance lay habado aduna sum henjalaga di condition je sum kan tok tu ne ba hoi adu ngasai gi infectious diseases mahikna thoan ba anaba singi maraktagi khanabada pneumonia sisu yawbani na pneumonia leiram da ba no pneumonia dagi koigi pneumonia da lanjal aga adige mu pneumonia dagi mu khara sathi ba mong da kano ICU yorokpagi fibam so koi thengna da bana te doctor aduna naram da ba angang ama kaido gi pneumonia nare ino karina na hala ino takpi adu tamo je ai haijabdo ahambada pokpagi weight sidi akoina phajana mamana check up chotpa khotpada kitang corrective measure loroga maximum akoi kano tawre hek ngang se pola kanda khogi phajana breastfeeding tawbuse it's very hadi mama gi su macha gi su community gi su kana ba ngata neba aduna initiation of breastfeeding plus exclusive breastfeeding se mamai sangom tangna thatruk yopase plus hek adu thatruk lalaga di breastfeeding di mamai kolong di dum thak toini chahi ani bo yamdrabada plus matam complementary feeding je phajana pizza bai tare aduna sidai sida aina parents da haining base angang se nadraga su thatruk sai sida isa nakpa angang gi doctor da well akoina well baby clinic hana lei adi visit haitare angang se kaim di na de adubu feeding kamain to deno kayam toine pizza deno kayam pizza deno sigusu kano dagi doctor dagi vaccination chatpa numita adum changaga hangbe mane khoina se chahi ni phubanga yankai sorakpada bp leirammasu leiramdrasu adege sugar wangasu wangdrasu test tokthokpagi ama leiba dumaina ade vaccination lakpa numitu da hiki doctor du changaga ayangang se thataruk pharak tore lorak tore anobada kamain treat tokdoino kari precaution logdoino kai pizza doino habigi habit ama plus vaccination je phajana tawbiba phone call am takam lokhu chage hello tajare ming le pham takpio wahang hangbio ming le pham takpiraga wahang hangbiro saatien dagi ngusane takpio wahang lakpiro wahang de lakpiro hello tajare wahang hangbiro hujik matam sida angang sahi ani dagi ne sahi dipan tho nung sida yamna lok thungba lai hobo kai bu tawri yam chik taram ba chik kama chik sin thang logo dagi se abudi mamang ta re hoi
Kenosi, Oi, Pani, Huzik, Ningtam Tagi Matam, then Sukarahen, and Lo Kuba, the Angangsing, the Masiki Soron, the Wabagi, Kedubagi, Karahen, a shooting of Rainically, Tapio, Kari. Mokanoni. Sigi matang sida akhoi sing badi akhoi number na di ziki bacteria gi type discuss tawi but virus ki kano se magi kano haitare prevalence winter peratana yam hen ba duna asing badi khara toina na khala ga di parenting na jo ai angang si bu kano to brain na khalle ba but akhoi some senior sing oza sing na ha 4 to 8 times kumba upper respiratory infection lai basidi normal ne na dum logbiyo na loweba aduna hojikse hanjan larpada haidi kainoma khanbado aduna si normal ne habado habidi anga ama torini at the same time infection to la kan the immunity develop tok to ne in one way good ne ba aduna but haidi si naramina school chatpa mu yarak tre ko ana parents ki di concern noi ba aduna adubu it's a growing process ki part ama layo kitanga hoba lo kitanga khubasdi normal ne dum lobi ai habidi normal haidi ade plus mangonda khuni yeng dise vaina raga di weight ka main tawi weight si bu phabiraba ko adagi aduna ditadi dum reassuring oibul ni ko shamna kano alarming oi dip kisu hello phone hello doctor da hambiro min kamu jemi kulende mutum thoibi takpio pneumonia de thamlong kan mulena amara esimu sinjak ta kan mai leina bra mari kari anaba singdan hena pneumonia na kan da have to khamjeni pani pneumonia na gadi amaga non kano to bugi longna bagi chances like nimi duga akhoi jinjak hairagana jinjak thingbanate jinjak to phajana bijabi bai tare angang do kaigumba pneumonia na raga su khara hena nadana ba bijabi ba adu daga ta adubu koina commonly lok la hausidi laina ragadi akhoi school doiro chamina doiro imung manung doiro kono ga ama dagi amagi kan to bagi chance le ko sandok pai chance le but pneumonia di chances nime phone column take a look at hello hello tajare mingli from takpiro wa dai bai chen na mol phojing tining dagi hoi ba mi bo to ba takpio bo to pneumonia na khaba mi je amuk phagraba adida amuk horon mi nai lekabra lady bra amtan uthana takpiro mu ba pani okay amuk nare amuk phare ko amuhana na bagi chances ti leite akoina section thorang do phajana lobiragadi ko amuk nare hena amuhana amuk narakani haven kan tawde but generally healthy person dadi hadi kai gumba atopa problem leite haragadi sigi scenario ni but kai gumba immunocompromise waraba ko adagi natraga saran drugs saba steroids haita hidak gi maramgi haita cancer drugs ko macharagadi madi immunocompromise or bani chances se khara hantara ba alita di maje narakpagi dum chances wangi hoi phone call te ka mulok chege hello mingli from tapira ga wahan tajare sungi good morning sir good morning isagi radio se to kitang thap to piyo yara sir yarani doctor wa bisorjit morang me lekai tapio bisorjit sir aina hamjani me khoi hana khoi bronchitis kumba na ba adagi khoi matha khra chon de sing sing ma sing pneumonia se na khoi chang swang ba aduga khoi kebal khudi ma hadi lai hu khudi ma to ba khoi ma cha cha ga sin ba khudi ma sin che khoi na pneumonia ne hai ba ya bra aduga kari gum ba khoi na ma cha cha ga de na intibiti ma he ta din se sa ma si je khoi na e tha ba da kari ka nai ma si ya bra ya da bra aduga tasina khoi na chagal ma tam di tra samar ma si dum tha ya sa adu de intibiti ke loina na tha ba si da kari ka ba lai no ado aro ibe cha khoi ge ma cha cha ga ba gi thermometer khoi si nai temperature se si na ba si khoi ni accurate oi ba mong da si na ge ha di kamai ni si na ge ni ko ga phadana ta phira mu sha Pani. Hamba question da bronchitis na ba nga kono ma da pneumonia na ba gi chance hengapra habdi agi site gi di leite ko duga lahau khudimang pneumonia habdi dusu chumoi na hau yorkani lok khurakani sohon ba warakani si ahum je leiragadi ma do pneumonia na ba yai haina khallaga manak na pa ngangi doctor na tra doctor ma na tra health center am da chahaningi
lahau ama hek tawraga antibiotic ama chabasima yamna encourage tongning yam approach se karino nari jo hana phajana khangdoga antibiotic ta ju makhal ni natraga antibiotic chaba mak daka tagara taroidra habase manang na pa angang gi doctor natraga health center da chatlaga decision loba phagni mari su baduna thermometer se yum da kar sin nage herge nium chumna kamana sin nage dege Thozik se fever lairaga thermometer season bagi yamna di kana balai haitare aduna season ba haiji akoina karambana haigadi relatively akoina brand rasu lai se brand khara phaba ko se di kana tor kanda aduga phajana toina monitoring in the sense like yeng wade haitare di pung taruk ki ko natraga taruk natraga su yengba marakta manin lahule yang khanjaragadi sije noni humni yenga gadi akoina train ama khangeba poche hegalai handarai aduga figure amju laiba khoida haidi hana tongaisina laibakta pairaga masada pairaga saini adu hidak tharamine adu kyam aduna sona kangisina hena phaba haitare aduna doctor da chalaga yengbada su utlagadi akhoi yam harau jeiba haidi care do kitang hena lobbiba numi hogiba numit humni mari nidudai da kamaina magi train se kamaina mai graph se kamaina lege do akhoi zu takpada su laiba adu sida akhoi temperature ama su pirani ko usually akhoi temperature akhoi kono tobase asingba di core temperature ne fever taurisina koina rectum da on bane but akoina aduga asingba di but day to day da akoina oli segak tani koina plus minus tawraga koina lei makha but usually multiple use tawna ba koi segak ta dum increase tawi lei makha da individual oi grani ba adu spread ta wi chance leidana ana exila da thamakanda akoina segak makha se chapaga lobo aduna akoina 100 natraga 37.7 amaina karo hama piraga parents da counsel da roga kana toba phone call am tak check hello ming le fam tak piro wahang hang biu hello tajere asarai ke sampati ki sungtham ibayama tak piro ibayama asa ayam na di loina mak khangjere tajere yam noajere aduga aina hangjening mase sa hojik se hospital satpagi problem su leina bra khangde aduga sentungi pibam su wabana khangde koi kanagumba ma lok lai hok tawre kholena doctor de yengubagi akoigi doctor yengbi se sa prescription je masi amaga wairaga hidak leina bagi kanu sima yam kanna koina ujaba thengna jaba haitare masigi tawwa thabaksina kayam asoiba lakadage simtang mayam takpiramo aduga akoigi angang na hange na loese akoigi mama oibising young mother singda yam lay hajeriba samada 70-80% di mamana patient hygiene ji padra tawragadi na handaba yai hajeriba aduga aikoigi pneumonia se aikoi karimba critical oiba area yosilagadi akoigi hana koi district hospital gumba aduga health center macha machuda pukhalamba sidegi hendelagadi masi yam thuna aikoi rims kuma jenims kumba sida pukhal hobana na Pabra, Sintang Haibira Waduga, Ningam Dada, Angangsing si, Lumnanabane, Quagi, water, Akanbagumba, Yam Toxin Biba, Ali may Puya, Vivukumachina, Quagi, Tokot over the gi, and Nanavagitamta, Ningam Dagio, but Lumna, Nanavagitamta, Angangsing, Section Torang, Mama. Funny, Dr. Degita Bisi. Hambagi question the prescription Ama. Amana waina bagi natraga akhoni sum tajabda sum na bagi discussion je tar kanda mother sanazu atoba mother mama amada dum share taw yawa ai angani si tawga phagi si try taw haina haibagi hoi madu oidini man aduna si se haide angang amaga leina amaga khinei aduna singmadi yengthoga phajana chabaduna hena kanagani aduga sigi habit siju dum develop torokani ba ai nara di hospital chatkadamni hado natraga di yumda dum loina pharmacy ga dagi tanaraga dum wari mata tanaraga lotion bagi wari oiduini ba aduga luda lusala agadi rims tanatraga jenims chaloba phagani haibado adugi mohota health center amada changagadi corona la ko matung di hujiki oxygen su leire oxygen hawbe yai antibiotic pibe yai ko aduna adum hana health center amada changbana
kanagani khale yam nungai jere pneumonia mai pak na muthat na bagi damakta khoi SAANS campaign gi makhada angangsing gi pneumonia gi matang da district hospital Bishnupur da pediatrician oina thopu biri ba Dr. Khumanthem John lengbir tang pum kya ta ki ba Dr. bu thagat chari thank you